ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯁꯤꯡ ꯅꯤꯡꯊꯧꯖꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯑꯃꯗꯤ ꯊꯥꯕꯤꯔꯛꯄꯤ ꯑꯦꯂꯤꯖꯥ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯃꯔꯦꯟ ꯁꯤꯟꯗꯨꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯇꯝ ꯑꯗꯣ 2014 ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯉꯩ ꯃꯇꯝꯗꯅꯤ ꯑꯩ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯁꯨꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯣꯁꯇꯦꯜꯗ ꯆꯪꯂꯛꯄ ꯃꯇꯝꯅꯤ ꯑꯩꯅ ꯍꯣꯁꯇꯦꯜ ꯌꯧꯔꯛꯄꯗ ꯒꯔꯜꯁ ꯈꯔ ꯑꯃꯗꯤ ꯀꯥꯗ ꯆꯪꯗꯕꯤ ꯍꯣꯁꯇꯦꯜꯒꯤ ꯒ꯭ꯔꯥꯎꯟꯗꯨꯗ ꯂꯩꯔꯝꯃꯤ ꯃꯔꯛ ꯑꯗꯨꯗ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯖꯣꯁꯤꯁꯨ ꯌꯥꯎꯔꯝꯃꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯉꯝꯃꯤ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯌꯥꯝꯁꯤ ꯏꯔꯥꯡ ꯂꯥꯡꯅꯔꯤꯕꯁꯤ ꯑꯗꯨꯒ ꯔꯨꯝꯗ ꯆꯪꯗꯕꯤ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯖꯣꯁꯤꯅ ꯅꯪꯁꯨ ꯂꯥꯛꯑꯣꯕ ꯃꯦꯗꯥꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤꯗ ꯂꯩꯕ ꯅꯤꯄꯥꯗꯣ ꯃꯣꯏꯅ ꯌꯣꯛꯄꯤꯕꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯃꯤ ꯍꯥꯏꯌꯦ ꯑꯩꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯩꯔꯤꯁꯤꯡꯗꯨꯁꯨ ꯆꯤꯕꯣꯟ ꯃꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯑꯗꯣ ꯖꯣꯁꯤ ꯏꯕꯥꯅꯤꯕꯨ ꯀꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯎ ꯍꯥꯏꯔꯝꯃꯤ ꯖꯣꯁꯤ ꯏꯕꯥꯅꯤꯁꯨ ꯌꯨꯝꯗꯒꯤ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯃꯥꯒꯤ ꯀꯥꯗ ꯌꯧꯔꯛꯂꯤ ꯃꯥꯒꯤ ꯀꯥꯗꯨ ꯆꯪꯕ ꯀꯥꯟꯗꯗꯤ ꯄ꯭ꯔꯤꯁꯤꯂꯤꯌꯥ ꯃꯅꯤꯡꯁꯤ ꯑꯃꯁꯨꯡ ꯀꯕꯤꯇꯥꯁꯨ ꯂꯩꯔꯝꯃꯤ ꯍꯦꯗ ꯃꯣꯅꯤꯇ꯭ꯔꯦꯁ ꯑꯃꯁꯨꯡ ꯍꯥꯎꯁ ꯀꯦꯞꯇꯦꯟ ꯑꯩꯈꯣꯏ ꯄꯨꯜꯂꯞꯅ ꯑꯩꯈꯣꯏ ꯃꯉꯥ ꯋꯥꯔꯗꯦꯟꯒꯤ ꯀꯥꯗꯨꯗ ꯄꯨꯜꯂꯝꯃꯤ ꯃꯤꯁꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯁꯅ ꯅꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯅꯤꯌꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯨꯝ ꯎꯠꯂꯕꯗꯤ ꯖꯨꯅꯤꯌꯔꯁꯤꯡ ꯑꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯃꯤꯁꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯤꯡꯁꯤꯅ ꯌꯦꯁ ꯃꯤꯁ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯃꯤꯁꯅ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦꯗ ꯔꯨꯝ ꯍꯥꯏꯔꯒ ꯄꯨꯔꯥ ꯇꯣꯉꯥꯟ ꯇꯥꯕꯁꯨ ꯂꯩꯈꯤꯕꯁꯨ ꯅꯠꯇꯦ ꯅꯣꯏ ꯄꯨꯜꯂꯞ ꯃꯤꯅꯤꯐꯨ ꯄꯨꯟꯅ ꯂꯩꯕꯕꯨ ꯑꯩꯁꯨ ꯌꯥꯎꯔꯤꯕꯁꯤꯗꯤ ꯑꯩꯅ ꯍꯣꯏ ꯃꯤꯁ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯦꯗ ꯑꯗꯨꯏꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯕꯨꯠ ꯕꯦꯠ ꯍꯥꯏꯕꯁꯤ ꯀꯌꯥ ꯀꯤꯒꯟꯗꯦ ꯑꯗꯨꯕꯨ ꯑꯇꯩ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯀꯥꯗ ꯍꯣꯡꯂꯁꯤ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯌꯥꯔꯝꯗꯦ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯍꯥꯎꯁ ꯃꯦꯝꯕꯔ ꯃꯟꯖꯨ ꯀꯧꯕꯤ ꯑꯃꯅ ꯑꯩꯅ ꯒꯥꯔꯗꯦꯅꯤꯡ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯕꯦꯠꯇ ꯐꯝꯂꯒ ꯑꯩ ꯀꯥꯔꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯃꯟꯖꯨ ꯀꯩ ꯂꯩꯔꯦ ꯃꯟꯖꯨꯅ ꯁꯤꯁꯇꯔ ꯑꯩꯒꯤ ꯇꯨꯝꯐꯝꯁꯦ ꯍꯣꯡꯗꯣꯛꯄ ꯄꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯗꯣꯃꯦꯟꯇ꯭ꯔꯤꯁꯤ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦꯗ ꯑꯩꯅ ꯕꯥꯠꯔꯨꯝꯒ ꯍꯦꯛ ꯊꯪꯅꯕ ꯕꯦꯠꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯈꯟꯈꯤꯕꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯩ ꯖꯥꯠ ꯌꯥꯝꯅ ꯊꯦꯡꯅꯔꯦ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯅ ꯍꯥꯏꯁꯦ ꯃꯟꯖꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯕꯥꯠꯔꯨꯝꯁꯤꯗ ꯃꯤ ꯂꯩꯕꯒꯨꯝꯅ ꯑꯗꯨꯃꯛ ꯇꯧꯏ ꯑꯩꯅ ꯃꯟꯖꯨ ꯑꯩꯈꯣꯏ ꯀꯥꯁꯤ ꯇꯣꯉꯥꯟ ꯂꯩꯕꯁꯨ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯗꯣ ꯂꯥꯛꯎ ꯃꯤꯁꯇ ꯑꯩ ꯍꯥꯏꯅꯒꯦꯁꯤ ꯅꯪꯅ ꯌꯥꯝꯅ ꯀꯤꯔꯕꯗꯤ ꯑꯩꯒ ꯅꯪꯒ ꯕꯦꯠ ꯑꯣꯟꯊꯣꯛꯅꯔꯕꯁꯨ ꯑꯣꯟꯊꯣꯛꯅꯁꯤ ꯃꯟꯖꯨꯅ ꯁꯤꯁꯇꯔ ꯅꯪꯗꯤ ꯀꯤꯔꯣꯏꯗ꯭ꯔꯣ ꯑꯩꯒꯤꯁꯦ ꯍꯥꯏꯖꯅꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯣꯏꯁꯤ ꯅꯪ ꯂꯩꯔꯝꯃꯣ ꯑꯩ ꯃꯤꯁꯇ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯑꯩꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯖꯩ ꯃꯤꯁꯅꯁꯨ ꯕꯦꯠ ꯁ꯭ꯋꯤꯆ ꯇꯧꯕꯗꯨ ꯌꯥꯕꯤꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯣ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯗ ꯕꯦꯁ ꯇꯧꯕ ꯁ꯭ꯀꯨꯜ ꯑꯣꯏ ꯑꯗꯨꯅ ꯃꯤꯁꯅꯁꯨ ꯍꯣꯔꯦꯟꯗꯤ ꯇꯨꯝꯗ꯭ꯔꯤꯀꯥꯟꯗ ꯃꯌꯥꯝ ꯄꯨꯜꯂꯞ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯇꯨꯝꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯑꯩꯈꯣꯏ ꯁ꯭ꯇꯗꯤ ꯑꯋꯥꯔ ꯂꯣꯏꯔꯒ ꯇꯨꯝꯅꯕ ꯀꯥꯗ ꯆꯪꯅꯔꯛꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯄꯨꯜꯂꯞꯅ ꯃꯥꯁ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯇꯨꯝꯗꯕ ꯃꯁꯥ ꯃꯁꯥꯒꯤ ꯕꯦꯠꯇ ꯆꯪꯅꯈ꯭ꯔꯦ ꯑꯩꯁꯨ ꯃꯟꯖꯨꯅ ꯍꯥꯟꯅ ꯇꯨꯝꯂꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯄꯝꯃꯤ ꯑꯩ ꯐꯃꯨꯡ ꯑꯣꯟꯅꯕꯒꯤ ꯐꯅ ꯀꯨꯏꯅ ꯇꯨꯝꯕꯗꯤ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩꯗ ꯊꯪꯅꯕ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯂꯩꯕ ꯕꯀꯦꯠ ꯑꯃ ꯇꯨꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯏꯁꯥ ꯏꯇꯣꯝꯗ ꯈꯜꯂꯛꯂꯝꯃꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯒꯔꯜꯁꯀꯤ ꯕꯀꯦꯠ ꯑꯃꯇ ꯕꯥꯠꯔꯨꯝꯗ ꯊꯝꯃꯟꯗꯕꯅꯤꯗ ꯀꯅꯥ ꯊꯝꯃꯝꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯤꯀꯥꯟꯗꯨꯗ ꯑꯩꯅ ꯍꯤꯞꯄꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯁꯥꯏꯠꯀꯤ ꯋꯥꯜ ꯔꯣꯝꯗꯒꯤ ꯃꯤꯅ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃꯒꯨꯝ ꯐꯥꯎꯖꯩ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯕꯥꯠꯔꯨꯝ ꯑꯗꯣꯝꯗ ꯇꯥꯔꯝꯕꯗꯒꯤ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯗꯣꯝꯗ ꯊꯣꯛꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯏ ꯑꯩꯈꯣꯏꯒꯤ ꯗꯣꯃꯦꯟꯇ꯭ꯔꯤ ꯑꯗꯨꯒ ꯃꯌꯥꯏꯒꯤ ꯆꯠꯐꯝ ꯑꯗꯨꯗ ꯆꯠꯄꯒꯨꯝꯅꯁꯨ ꯇꯧꯔꯛꯂꯝꯃꯤ ꯂꯥꯏꯁꯨ ꯑꯣꯞ ꯇꯧꯈꯤꯕꯗ ꯀꯔꯤꯃꯇ ꯎꯕ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯣꯔ ꯋꯥꯅ ꯍꯣꯟꯂꯒ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯆꯠꯈꯤ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥ ꯍꯦꯛ ꯆꯪꯂꯛꯄꯒꯤ ꯊꯣꯡ ꯃꯅꯥꯛꯀꯤ ꯁꯦꯂꯤꯡ ꯐꯦꯟ ꯂꯩꯔꯤꯕ ꯃꯄꯥ ꯁ꯭ꯋꯥꯏꯁꯤꯗ ꯁꯞ ꯂꯦꯞꯈ꯭ꯔꯦ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ
aishu tapna dumak tum tharami next morning dadi tea time da nupi singado sibon ngang na ba haurak lami nupi amana ngarangi do noi ta hobro makhondo amana kai makhono haise ama aduna nangdi sigai to mamni kai di tarani moina wari sanari badugi manakta sangsilaga aina girls yari khaidi junior khagi mamangda dugi wari da togunu ko moidi angang neba hena masada ki ba phaukhini thamamba nupi amana hoise aina hoi sa thaga lairik pa bu kumo ko nupi amana hoise kuma age matamdi adomak haujanki ka hena aki akhangdi ke ya tawdi adubu nongthi nongwan numitari yamna ka hena mathi phonglani numit ado ai khoi devotion hour loiraga lairik pa bu kum tharakpani Josina ai gi notebook ama kaurame amukta lawmi narusi aina hoi lao ai khoi ni room da kakhan minarak-lami Satra loy namak lairik pa ba kumkhibna room madu sumai loy namak muthatlami Josi gi biat adudi ai khoi room gi hek sanglak pa dur manakta oirami Josina ili bab do ai gi ahan ba sik hak thalo ai di bab adu loy namak than gi khalambani adu room hek sanglak pi yan han mado khak thalami room madu yamna sangmana maram moiraga light mangala adu room madu gi loirak padadi phajina yodi Josina magi notes adu lawthoklingai da ai famung lairiba domda famung inthokpa gumbagi makhola makhak taraklami ai shu tariba makhola domni yengthorakpa matamdadi ai gi famung adu gi hek opposite thariba famung adu da mi yama hippaga leiba gumna aina urami aina Josi da tapna kawra hidliba do yengo haidna hai Josi adu ubada yamna ngai Josina mai thala o sumgi mai do kaino side maleni famung na tro side Madi makhada kumtha hubani aina room gi loirakpada light bulb ado thanma matamdadi ngasai hippi bado masi adumak lengdi adumak mamai do phaglang adom do onsilaga hippaga leiri Josina malem ashumna anirak ahumna khawram adubu karimata khumlakti aina as kaino nangna natro haujikta malem di kumkhre hairibado khate kawguno ibani kumna fani laosi maisi muthalamo kumase Josina kirabana yamna ki ganda daini nangbo aina aduina ti haibani misna amuk maiga loina thangali basi kaidorage haidana tawrakani ye Josina amuk tang yengusi laina ngaman bayadi aina lawadudi amuk ta hangaga yengsi ai khoyen tapna hippaga lairiba mali badom da sangsilaklan asum sangsilakpada bed adu yawgada ba khasik tang ngairaba khanda tong adom degi wardena kana no adudagi do Josi ibani khangdro onthorakpada warden adu lepga leiram wardena noi ani di kaidori bano mi loina makumna khre aina miss ai gi note sama khawramba wardena koina laiganu ko madam na amu study skip taw mankhini aina hoi miss ashumna hairiga onthorakpada ngasai hiplamado kana mata leiramri Josi bani do haifetang ngakna yengai Josina sase kumarosi aishu hoi kumasi haidum onthorakpada warden adu sulairamdri yamna kui khiba matam sunati kum khibagi makhol su amata ta khibanati Josina ai khoi misto kum khasalo aina aishu khangdi hausikta magi room da sangkhibadawna tawdro kum makhol di ta haudi aidi Josina aishu ta haudi as kuma manisi ai khoi kumasilo ai khoi anina classroom room du kum tharakam matamdani warden adu ai khoi classroom adugi corridor adu de lepagreram Josi bani lakpa uraga warden na khoi ani di kai satluino adumna hanglakpadu da Josi bani do haifiti singna ba khoraklami aina miss hausikta room da kakhalam da bro warden ai dinga sai devotion loibadagi adumak kume ida kaidobu yaurage miss na adumna hanglakpadu da Josi ibani notebook lawba kaaba thengnarakpa khudingmaktu tamlami warden nakhoi anina ahan manatiye asumaina thengnari basi nahan da su sweetie hoina adumna thengnai haidana wari tamlami pharesi mi atai de haiganu ko ki hini ko aisu madam principal ga wari sanaragi noisu sangaba tawraso lairik pa jaruro Josi ibani na hoi miss hamu nupi ayam loina mak akiba kaya thengnabagi wari tamnarami numit ado Sunday ai khoi hostel gi oina Sunday numit ayambada
hiking adu maksalam makhan dam ga yamna nakna na laibe school waibana Sunday ayamada makhan dam da adu makputharaga sanahan mani adu matamado Indira Gandhi University mayamna makhan University su haini adu sagat pawrak matam waibana makhan dam di sangba yaramdi oja kharana makhan dam sangba yadrabanina new makhan room da salasi haidan hairaklam ayu nganta mayamadu Sunday sar saluraba matung sak sanari sak tuklaga ngehak leiraga new makhan sanaba mayamadu pulapna thoknaraklam nahan makai satpaga manadri singi matak faniam wangna kakhalaklam aduga yamna fajaba lampak masama khaksu leira Josina as ngasaidiki wabaga do loina makawi biu khuphasaje aina aduni kem leibisu nati adu irabasu yamna nungai swasi mayamadu ngehak sanaram lampak aduga hannaba hainarakli asumna halakpadadi ngasai ekhoini lakpadom da halaktri Nepali ngakta taba khullama faurga halaklam asum lakpada lamhang oina tawraga laigi mandiri masa masu faurga halaklam hostel hek yorpadadi pung mari makhai heli mayamadu salubugi masa singado wasap tawnaram adubu Ophelia di hek halakpaga masadu yamna nungaiti kariguma matawe hairamlaga adumak hipthakre Ophelia adu masa hanadigi adumak kharadi sholi aduna sing wangna karubugi wabu oirangmani haidana adumak khal ngai hak leiraba matung nungdangi sak chanabu kumthanaraklam aina Ophelia lao sak saba salasi natradi hena warani ye Ophelia na it's fine sister mayamadu sak saba tuknaraba matung devotion gi kumtharaklam Christianity da base tawu school lama woibanina nungtigi devotion tawrami devotion loibaga mayam study room da satnaram Ophelia ri masangamdi rest tawrege haidana maga bet thangnaba makhoi ani lehori Jayanti masagi oina khara tanjai thabak tabu oirabasu lairik pabadasu aduna maga Ophelia ga room da lehoram Jayanti no Ophelia adubu room da samduna pukhalaklam ka yawro matu Ophelia adu maktumkri Jayanti sumaki manakta adu makhipno makhoi ani adu tuminaram mayamna study tawba loirega karakpada ani adu tuminaraga leiram aina Jayanti se yengo se as tawramani se khangabani Jayanti tabro aina Jayanti adu tumba hawdoklam adu mahaksu tumkhibada mapa oibinara khangdi kuina hawatlamdi mayamadu loinamak tumba sangnakri rummadu pungsik heksi mayamadu loinamak tumnarami haiba matamaduda Kiran Meningsi Joshi Priscilla makhoi mari haunaraga aigi betala ami la ibado atai karigi sunati tumina mayam tumkhraba khanda saka sinjuga sasi hainabagin laglibado ai khoi manga adu thopna tumina saba horakpa khanda kagi thongadu hangbagi makholama khaktari yengthokluba matamdadi Ophelia adu thong hangdoktru mapala domda thokri Jayanti sumaki matungda adumak inaki Maningsina Kaido oire sano saliba sibo aina yengushira Kiranna sasalo shelo chabado yengusi Joshi maya higalaga sabana maruniaba natra minute manga muk leiraga ai khoisu saba lusilaga thong adom na makhoi ani thokhibado yengba thokraklam thong digi he thokhibada uri Jayanti masado gyan tadra mamit ado adumok ushelaga Ophelia gi makul adu mahang sambiraga istiara kara ibado ai khoina uram aina kaino tawrisina ai khoi ohum Jayanti bu khoram ahan ba kawda Jayanti adu taramdi masado apuna ba amana pubugum tawi matamadu do Ophelia na sister ai sa siam na ngamdri miski kada pubiyo Kiranna samnadu no Ophelia adu warden room da pusin khirami Jayanti adu masanom dana kawbadagi wakhalla ami masa matom ta istiar da lairambadu mahak su yam nang ami miss thorak laga nakhoi taruk ai gi room da lao haiduna kawrak lami ai khoi miss ki ka da sangba kan da Ophelia adu miss ki bed adu da hip tuna leiram Ophelia na miss ai sa siam nungai tri prayer amukta tawbiyo miss na hippo ashum na hairaga warden adu no mahaki Bible adu puthorak laga verse masa makhak para matung prayer tawba horak lami adu miss na prayer tawba horak paga Ophelia adu yamna sauna lawri adu ga masadu thektorak kugum horak lami miss na magi masadu phajelo
ꯑꯩꯁꯨ ꯃꯥꯒꯤ ꯃꯁꯥꯗꯨ ꯐꯥꯖꯤꯟꯅꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯃꯁꯥꯗꯨ ꯅꯝꯁꯤꯟꯕ ꯀꯥꯟꯗꯗꯤ ꯑꯩꯕꯨ ꯀꯟꯅ ꯏꯟꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯇꯥꯔꯛꯂꯝꯃꯤ ꯐꯃꯨꯡꯗꯒꯤ ꯇꯥꯔꯛꯄꯗꯨꯗ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯣꯡ ꯑꯗꯨ ꯌꯥꯏꯁꯤꯟꯗꯨꯅ ꯇꯦꯛꯈꯤꯔꯝꯃꯤ ꯈꯣꯡ ꯑꯗꯨꯁꯨ ꯀꯟꯅ ꯆꯤꯛꯄ ꯍꯧꯔꯛꯂꯤ ꯑꯣꯐꯤꯂꯤꯌꯥꯁꯨ ꯍꯦꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯇꯨꯝꯂꯝꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯄꯨꯂꯞ ꯃꯁꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯃꯒ ꯂꯩ ꯃꯈꯥꯗ ꯂꯩꯕ ꯅꯨꯄꯥ ꯋꯥꯔꯗꯦꯟ ꯈꯩꯁꯨ ꯇꯥꯔꯗꯨꯅ ꯃꯊꯛꯇ ꯂꯣꯏꯅꯃꯛ ꯀꯥꯈꯠꯅꯔꯛꯂꯝꯃꯤ ꯀꯤꯔꯟ ꯑꯣꯐꯤꯂꯤꯌꯥꯒꯤ ꯃꯃꯥꯏꯗꯨ ꯈꯨꯄꯥꯛꯅ ꯀꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯣꯐꯤꯂꯤꯌꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ ꯁꯥꯔꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯣꯐꯤꯂꯤꯌꯥꯒꯤ ꯄꯦꯔꯦꯟꯁꯇ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ ꯑꯣꯐꯤꯂꯤꯌꯥꯁꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯨꯝꯕ ꯑꯃꯨꯛ ꯆꯪꯅꯈ꯭ꯔꯤ ꯑꯣꯐꯤꯂꯤꯌꯥꯗꯨ ꯋꯥꯔꯗꯦꯟ ꯈꯩꯅ ꯃꯈꯥꯗ ꯑꯣꯏꯅ ꯍꯤꯞꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯊꯈꯤꯔꯝꯃꯤ ꯑꯩꯈꯣꯏ ꯈꯔ ꯑꯃꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯑꯩꯒꯤ ꯈꯣꯡ ꯑꯗꯨꯁꯨ ꯆꯤꯛꯄ ꯀꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯌꯥꯝꯅ ꯆꯥꯎꯅꯁꯨ ꯄꯣꯡꯈꯠꯂꯝꯃꯤ ꯌꯦꯠ ꯊꯪꯕ ꯈꯣꯡ ꯑꯗꯨ ꯏꯃꯥꯟꯅꯕꯤ ꯈꯔꯅ ꯑꯥꯏꯁ ꯊꯣꯝꯕꯤꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯃꯛ ꯋꯥꯕꯒꯤ ꯑꯩꯁꯨ ꯇꯨꯝꯊꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨ ꯑꯩ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯤꯁꯀꯤ ꯀꯥꯗ ꯃꯈꯣꯏ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯈꯣꯡ ꯑꯗꯨ ꯅꯥꯕ ꯍꯦꯟꯖꯟꯃꯟꯕꯗꯨꯗ ꯃꯤꯁꯇ ꯗꯣꯛꯇꯔꯗ ꯄꯨꯕꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯤꯁꯀꯤ ꯀꯥ ꯇꯝꯅ ꯐꯃꯨꯡꯁꯤꯡ ꯑꯗꯨꯗ ꯁꯝꯗꯨꯅ ꯇꯞꯅ ꯂꯥꯛꯑꯝꯃꯤ ꯃꯤꯁꯀꯤ ꯀꯥ ꯌꯧꯔꯛꯄꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯣꯐꯤꯂꯤꯌꯥꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯣꯏꯔꯝꯃꯤ ꯑꯣꯐꯤꯂꯤꯌꯥꯒꯤ ꯄꯦꯔꯦꯟꯁꯇꯨꯅ ꯑꯣꯐꯤꯂꯤꯌꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯅ ꯃꯤꯁ ꯀꯩꯗꯧꯔꯒꯦ ꯑꯣꯐꯤꯂꯤꯌꯥ ꯁꯤꯗ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯃꯤꯁꯅ ꯃꯥ ꯃꯌꯨꯝꯗ ꯂꯩꯕꯅ ꯍꯦꯟꯅ ꯁꯦꯞ ꯑꯣꯏꯔꯅꯤ ꯑꯩꯅ ꯅꯥꯕ ꯐꯔꯒ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯃꯤꯁꯅ ꯇꯝꯕ ꯉꯝꯗꯦ ꯑꯩꯅ ꯃꯥ ꯉꯔꯥꯡꯒꯤꯗꯣ ꯃꯁꯥꯒꯤ ꯑꯅꯥꯕꯒꯨꯝꯕ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯟꯅꯗꯒꯤ ꯃꯤꯁꯅ ꯅꯣ ꯗꯤꯁ ꯍꯔ ꯐꯥꯔꯁ ꯇꯥꯏꯝ ꯉꯔꯥꯡ ꯑꯄꯥꯎꯅ ꯍꯥꯏꯕꯗꯗꯤ ꯃꯥꯗꯣ ꯄꯣꯖꯦꯁ ꯇꯧꯕꯅꯤ ꯍꯥꯏ ꯃꯥꯒꯤ ꯃꯁꯥꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯣꯟꯕꯅꯤꯅ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯂꯨꯗꯧꯔꯤ ꯍꯥꯏ ꯑꯦꯅꯤꯋꯦ ꯅꯪꯒꯤ ꯈꯣꯡꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯩꯅ ꯌꯥꯝꯅ ꯄꯣꯝꯃꯤ ꯀꯟꯅꯁꯨ ꯆꯤꯛꯏ ꯐ꯭ꯔꯦꯛꯆꯔꯒꯨꯝꯕ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯤꯁꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯇꯧꯁꯤ ꯑꯩꯅ ꯍꯣꯏ ꯃꯤꯁ ꯋꯥꯔꯗꯦꯟꯗꯨꯁꯨ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯑꯩꯁꯨ ꯃꯤꯁꯀꯤ ꯕꯦꯗꯇꯨꯗ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯤ ꯑꯁꯨꯝꯅ ꯐꯝꯂꯤꯀꯥꯟꯗ ꯃꯤꯁꯀ ꯁꯥꯔꯒ ꯄꯨꯂꯞ ꯀꯥꯔꯛꯂꯝꯃꯤ ꯃꯤꯁꯅ ꯏꯂꯤ ꯅꯪꯒꯤ ꯈꯣꯡꯗꯣ ꯐꯩꯗꯤꯡꯒꯥꯒꯤꯗꯨꯗ ꯆꯠꯂꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯁꯥꯔꯅꯁꯨ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯌꯦ ꯑꯩꯅ ꯍꯣꯏ ꯃꯤꯁꯅ ꯁꯝꯕꯤꯗꯨꯅ ꯏꯁꯇ꯭ꯌꯥꯔ ꯑꯗꯣ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯔꯒ ꯇꯧꯔꯒ ꯐꯩꯗꯤꯡꯒꯥꯗ ꯌꯦꯡꯕ ꯆꯠꯂꯝꯃꯤ ꯑꯩꯒꯤ ꯈꯣꯡꯒꯤ ꯁꯔꯨ ꯑꯅꯤ ꯑꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯈꯣꯡ ꯁꯥꯃꯟ ꯄꯥꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯦꯡ ꯈꯣꯠꯄ ꯇꯧꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯁꯇꯦꯜꯗ ꯍꯜꯂꯛꯄ ꯀꯥꯟꯗꯗꯤ ꯑꯣꯐꯤꯂꯤꯌꯥꯒꯤ ꯕꯦꯗ ꯑꯗꯨꯁꯨ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯑꯩꯒꯤ ꯐꯃꯨꯡꯗ ꯔꯦꯁ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯌꯨꯛ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯑꯗꯨ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯕ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯨꯝꯊꯅꯈ꯭ꯔꯤ ꯑꯩꯁꯨ ꯏꯇꯣꯝꯇ ꯔꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ ꯑꯍꯤꯡꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯕꯅꯤꯅ ꯏꯁꯥꯗꯨ ꯀꯣꯛ ꯆꯤꯛꯄꯁꯨ ꯐꯥꯎꯔꯤ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯍꯤꯞꯄꯤꯉꯩ ꯑꯁꯤꯗ ꯕꯥꯠꯔꯨꯝ ꯑꯗꯣꯝꯗ ꯃꯤ ꯂꯩꯕꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯇꯦꯞꯇꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯥꯟꯅꯕꯒꯨꯝꯅ ꯇꯧꯔꯛꯏ ꯃꯈꯣꯜ ꯑꯗꯨꯗ ꯇꯧꯐꯝ ꯑꯃꯇ ꯈꯪꯂꯝꯗꯦ ꯑꯩꯁꯨ ꯈꯣꯡ ꯑꯗꯨꯁꯨ ꯀꯟꯅ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕꯁꯨ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯇꯧꯔꯤꯕꯗꯨꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯌꯨꯛ ꯑꯣꯏꯔꯕꯁꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯛꯂꯝꯃꯤ ꯐꯩꯖꯨꯞ ꯑꯗꯨ ꯀꯣꯛꯇꯣꯟ ꯌꯧꯅ ꯆꯤꯡꯈꯠꯂꯒ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯇꯥꯔꯝꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯂꯦꯞꯈ꯭ꯔꯤ ꯑꯗꯨꯒ ꯕꯥꯠꯔꯨꯝ ꯑꯗꯣꯝꯗꯒꯤ ꯃꯤ ꯏꯔꯨꯖꯔꯨꯔꯒ ꯏꯆꯣꯠ ꯆꯣꯠꯅ ꯊꯣꯔꯛꯄꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯐꯦꯅꯥꯜ ꯑꯆꯣꯠꯄ ꯇꯣꯡꯂꯒ ꯊꯣꯔꯛꯄꯒꯤ ꯃꯈꯣꯜꯅꯤ ꯇꯥꯔꯤꯕꯗꯣ ꯈꯣꯡꯊꯥꯡ ꯑꯗꯨ ꯕꯥꯠꯔꯨꯝ ꯑꯗꯣꯝꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯣꯝꯗ ꯊꯣꯔꯛꯄꯒꯨꯝꯅꯁꯨ ꯇꯧꯏ ꯏꯁꯥꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩꯁꯨ ꯌꯦꯡꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯑꯀꯤꯕꯁꯨ ꯐꯥꯎꯔꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯀꯥꯒꯤ ꯃꯌꯥꯏ ꯑꯗꯨ ꯐꯥꯎꯔꯒ ꯆꯠꯈꯤꯕꯒꯨm ꯇꯧꯏ ꯑꯩꯁꯨ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯈꯜꯂꯗꯅ ꯐꯩꯖꯨꯞ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯂꯥꯞꯈꯤꯕꯒꯨꯝꯅ ꯃꯈꯣꯜ ꯑꯗꯨ ꯏꯁꯇ꯭ꯌꯥꯔ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯈꯤꯕꯒꯨꯝ ꯇꯧꯏ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯦꯗꯥꯝ ꯑꯗꯨꯒ ꯑꯉꯧꯕ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯅꯤꯄꯥ ꯑꯃꯒ ꯑꯩꯈꯣꯏ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯂꯝꯃꯤ ꯅꯤꯄꯥ ꯑꯗꯨ ꯃꯈꯨꯠꯇ ꯕꯥꯏꯕꯜ ꯑꯃꯁꯨ ꯄꯥꯏꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯀꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧ ꯑꯃ ꯄꯥꯡꯊꯣꯛꯀꯗꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯂꯤ ꯅꯤꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯐꯃꯨꯡꯗ ꯐꯝꯂꯤꯕꯗꯨ ꯃꯦꯗꯥꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯎꯔꯝꯃꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯐꯥꯗꯔ ꯑꯉꯥꯡ ꯑꯃ ꯂꯩꯔꯤꯕꯁꯤ ꯀꯩꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯐꯥꯗꯔ ꯑꯗꯨꯅ ꯃꯥꯗꯤ ꯃꯇꯣꯝꯇ ꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯐꯥꯗꯔꯅ ꯅꯪꯕꯨ ꯁꯤꯗ ꯅꯇꯣꯝꯇ ꯂꯩꯔꯤꯕ꯭ꯔꯣ ꯑꯩꯅ ꯐꯥꯗꯔ ꯑꯗꯨꯅ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ ꯐꯥꯗꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯩꯁꯨ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯊꯝꯂꯝꯃꯤ
wari adu taraba matung nipa aduna kiganu nang supot hajaro asi hairamaga bathroom adom da sankri father adu mana manung da sankraba matung aigi nakal gi faglang adu da bathroom adom da khosina khotpagi makhol gumba ama taraklam ngaihak leiraba matung father adu su thorakli aduga ai khoi bathroom gi thong adu ronsinkri father adu ngasidagi asigi bathroom masi kanamata sizin halagana aina lolam liba so asi hangdokpa yadi ko principal na karisu thuyokpa tawroira father na karisu tawroida yari khaidi so asi hangbigan aina father ngarangi nupi masado aina asumna hairakpaga madam principal na ili adu hangano take rest get well soon yam ka haina su khanjinanu ko aina hoi mem ga father ga su kum thakri ai su kok sikpana lumman henman khibadagi ngayak adumak tum thaki father aduna thong adu solo lam numitu dagi hanagi matau gumna ka adu hena akiba thawrokti thongakiri ai gi khong su pharaklam adu bu nongthi nongmang numitari adumak bathroom manung adu dagi mi leibagi makhol ti adumak tai hana gumna ka hena di kari su thoidokpa tawrakiri mayam adu su masama sana leiramba akiba singa adu tapna adu makau thokhiran Ophelia di amuk khan halakhiri hostel asida gari taw khrabanu haibasu I pawama ta fangkhiri aisu 2015 March ta ai 10 exam loiraba matung yum da halakhi makha ta na hostel adu da hana gumna tawribra natraga na tawdribra haibdudi sab sab khangri aseng bu thoki ba ki bu wari asi matang sida lo sinjari wari asi bu thabirikli bi eliza bu hainingai leitana thagasari amadi mayangi mafam da aseng bu thoki ba wari lebirabasu sandong na ibiraga asway ngam yauduna masata na ibiraga ai khoi WhatsApp number description da hapsari basida soidana maki thabira